Mấy cái cột này nè. Mấy cái cột nó thằng bên của cột đấy. Mai em foto card na naman. Hindi dapat. May niya pa nang tiniyak nila. Bye bye. Hꯧꯖꯤꯛ hꯧꯖꯤꯛ ꯑꯣꯏꯔꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯐꯤꯕꯝꯁꯦꯀꯣ ꯆꯠꯅꯤꯡꯗꯅ ꯃꯌꯥꯝ ꯂꯥꯏ ꯊꯥꯖꯔꯛꯄꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯋꯦꯁꯇꯔꯟ ꯒꯦꯠ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯆꯩꯔꯥꯎꯕ ꯏꯁꯇꯦꯆꯨ ꯂꯩꯔꯦ ꯆꯩꯔꯥꯎꯕ ꯏꯁꯇꯦꯆꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗꯅꯤ ꯃꯩ ꯆꯥꯔꯤꯁꯦ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯧꯖꯤꯛ ꯁꯤꯅꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯆꯠꯅꯤꯡꯕꯅꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯦ ꯑꯗꯣ ꯂꯥꯏꯚꯁꯦ ꯀꯨꯏꯅ ꯊꯥꯖꯔꯔꯣꯏꯒꯦ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯐꯣꯔ ꯋꯥꯆꯤꯡ